Sugnu. Ngasi dia gi viewers singse Sugnu maikaidomda amukta puning chingjanjage. Maruoina Arambai Tenggol Unit 47 Sugnu na tauriba mayam asi ai viewers singda paudam janaba tanjado lojage. Lam sengba khatang natana hauji hauji kanggi yamna luraba laina kya sandrokpa maram moidana Sugnu Unit 47 na luraba kanggi laina kya dagi ngathokna bai damakta kang hidak chu kapthokli. Arambai Tenggol bu phattana unaba makhoi chingdabinaba miyoi kayam lei ai gi haijaragadi abhaba tobu midi adum inkhat pise. Koigi mera sang hek lan hek hogi bedagi ahing lek tuna duty tawduna laksarba masa masu singbu kari da soi yedage ngam yedage hana ngapi duna sendi duna lakiraba ima singi damak nong singi matam go oibaga napi jingje songjil lamnina koina tin kang myamami injila ani haidana koi napi anthok sabani koi khara sengtok singjin tawbune mayamse koi sinau mayam eti unit 47 ki Commander 47 ki